ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯃꯤꯁꯤꯡꯗꯣ ꯈꯔ ꯊꯕꯛꯇꯣ ꯍꯧꯔꯕꯅꯦꯕ ꯑꯩꯁꯨ ꯉꯔꯥꯡ ꯐꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯃꯨꯛ ꯑꯅꯤꯔꯛ ꯄꯤꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯐꯖꯕꯤꯁꯨ ꯄꯦꯟꯅ ꯌꯦꯡꯈꯤꯕꯅꯦ ꯅꯈꯣꯏ ꯑꯅꯤ ꯊꯕꯛꯁꯤ ꯇꯣ ꯑꯩ ꯅꯈꯣꯏ ꯑꯅꯤꯗ 10,000 ꯄꯤꯔꯒꯦ ꯄꯤꯔꯣꯅꯦ 10,000 ꯈꯛꯇ ꯌꯥꯔꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯉꯝꯗꯥꯏꯁꯤꯗ ꯅꯪ ꯄꯨꯛꯆꯦꯜ ꯍꯣꯡꯕ ꯃꯥꯜꯂꯦ ꯄꯨꯛꯆꯦꯜ ꯍꯣꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯃꯁꯤ ꯇꯣꯛꯂꯁꯤ ꯅꯪ ꯍꯟꯗꯛꯁꯦ ꯅꯪ ꯅꯋꯥ ꯂꯧꯗꯦ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯁꯨ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯛꯇ ꯃꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯪ ꯍꯥꯠꯇꯨꯔꯣ ꯑꯩ ꯆꯠꯁꯤꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯈꯪꯉꯦꯗꯅ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤ ꯀꯌꯥꯝ ꯀꯨꯏꯈꯤꯗꯅꯣ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯤ ꯃꯩꯇꯩ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯊꯨꯔꯕ ꯍꯥꯏꯌꯨ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯏ ꯅꯨꯄꯤꯗ ꯉꯥꯎꯕ ꯅꯨꯄꯥꯗꯨꯕꯨ ꯅꯪ ꯑꯩ ꯍꯥꯏꯕ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯁ ꯃꯁꯤꯅꯕꯨ ꯀꯅꯥꯅꯣꯅꯦ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯃꯁꯤꯁꯤꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯑꯩ ꯅꯥꯞꯄꯅꯦ ꯐꯖꯕꯤ ꯁꯣꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯂꯣꯍꯦ ꯐꯖꯕꯤ ꯐꯖꯕꯤ फजबी चढ़े पुंसी लंबी थाटलरे अहिंगना ममसिलकले माई कई खुदी थमोई नंगना निंगाई तौरी mangal oiramba mairina mut khrabada hingbagi mayai chamlakle punsi thamoigi wakatna maichak oirari Chaina se karigi khallu de tai bang punsi kaina ba thungna ba anigi khong chatni thamoi gi wabu thamoi tadraba pupningi wabu pupningna ta
ꯇꯥꯗ꯭ꯔꯕ ꯀꯔꯤꯒꯤ ꯈꯥꯡꯂꯨꯅꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯄꯨꯟꯁꯤ ꯊꯧꯃꯩꯅꯤ ꯈꯟꯅ ꯆꯨꯈꯠꯂꯨꯕ ꯃꯩ ꯋꯥꯏ ꯀꯟꯕ ꯃꯩꯔꯤ ꯑꯃ ꯄꯨꯟꯁꯤ ꯊꯧꯃꯩꯅꯤ ꯈꯟꯅ ꯆꯨꯈꯠꯂꯨꯕ ꯃꯩ ꯋꯥꯏ ꯀꯟꯕ ꯃꯩꯔꯤ ꯑꯃ ꯅꯤꯡꯉꯝꯗ ꯃꯩ ꯆꯥꯛꯇ ꯃꯩ ꯐꯖꯕꯒꯤ ꯃꯌꯨꯝꯗꯤ ꯁꯤꯒꯤ ꯃꯅꯤꯡꯗꯅꯤ ꯑꯗꯣ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯑꯩ ꯐꯖꯕꯒꯤ ꯋꯥꯐꯝꯁꯤꯕꯨ ꯐꯖꯕꯤ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯣ ꯃꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯐꯖꯕ ꯎꯅꯗ꯭ꯔꯁꯨ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯨꯄꯤꯗꯨꯕꯨ ꯐꯖꯕꯤꯕꯨ ꯑꯗꯨꯝ ꯍꯥꯏꯕꯤꯒꯅꯣ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕꯅꯤ ꯈꯟꯗꯨꯅ ꯇꯥꯃꯣ ꯐꯖꯕꯕꯨ ꯃꯥꯅ ꯁꯥꯟꯅꯒꯦ ꯈꯟꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥ ꯈꯪꯅ ꯈꯪꯅ ꯇꯧꯁꯟꯅꯕꯅꯤ 이베마 ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯜꯂꯤ ꯐꯖꯕꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯕ ꯉꯝꯂꯕꯁꯨ ꯑꯗꯨꯝꯅ ꯍꯤꯡꯂꯤꯡꯅ ꯍꯥꯠꯀꯦꯗꯤ ꯈꯟꯒꯅꯨ ꯃꯥꯕꯨ ꯇꯣꯍꯜꯂ ꯇꯥꯔꯕꯅꯤ ꯈꯪꯉꯛꯄꯗꯒꯤ ꯃꯥꯕꯨ ꯃꯤꯔꯥꯏꯒꯦ ꯈꯜꯂꯕꯁꯨ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯇꯣꯍꯜꯂ ꯇꯥꯔꯕ ꯃꯥꯕꯨ ꯉꯥꯎꯖꯕ ꯂꯥꯠꯆꯕ ꯌꯥꯝ ꯂꯩ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣ ꯐꯖꯕꯗꯣ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯑꯦ ꯀꯔꯤꯃꯠꯇ ꯆꯥꯎꯁꯨ ꯌꯥꯗꯦ ꯅꯪꯇꯅꯤ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯩ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯗ꯭ꯔꯦ ꯌꯥꯔꯗꯤ ꯃꯥꯕꯨ ꯅꯪꯅ ꯍꯥꯠꯇꯣꯛꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯗꯣ ꯀꯩꯅꯣ ꯍꯥꯏꯗꯣꯛꯄꯤꯔꯣ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏꯕꯗꯨ ꯀꯜꯂꯤꯕ ꯑꯩ ꯈꯪꯉꯤ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯃꯥꯕꯨ ꯀꯥꯎꯗꯦ ꯍꯥꯏꯕ ꯌꯥꯝꯅ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ ꯀꯨꯏꯊꯔꯗꯤ ꯇꯥꯃꯣ ꯐꯖꯕꯗꯣ ꯑꯣꯏꯔꯔꯣꯏ ꯐꯖꯕꯤꯕꯨ ꯑꯗꯣꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯃꯥꯅ ꯐꯖꯕꯕꯨ ꯅꯨꯡꯁꯤꯖꯕ ꯅꯤꯡꯖꯕ ꯑꯁꯤꯒꯤꯅꯤ ꯃꯥꯅ ꯋꯥꯅ ꯃꯤꯁꯛ ꯈꯪꯖꯔꯤꯕ ꯅꯣꯡꯃ ꯑꯩ ꯂꯩꯍꯥꯎ ꯑꯩꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯀꯣꯔꯧꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯄꯥꯕꯨꯡꯅ ꯂꯧꯔ ꯃꯥꯜꯂꯦ ꯃꯗꯨ ꯁꯤꯛꯇꯤ ꯍꯥꯏꯗꯨꯅ ꯌꯨꯝꯃꯦꯟꯈꯣꯟ ꯂꯧꯈꯤꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯥꯎꯕ ꯀꯔꯦꯝꯅꯒꯦ ꯈꯜꯂꯛꯏ ꯄꯥꯝꯕꯩ ꯂꯩꯖꯗꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯊꯋꯥꯏ ꯊꯥꯒꯦ ꯐꯥꯎꯕ ꯍꯣꯠꯅꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯊꯧꯅꯥ ꯏꯍꯨꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯥꯌꯣꯛꯅꯗꯨꯅ ꯑꯩꯁꯨ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤꯁꯤꯗ ꯌꯥꯎꯔꯒꯦ ꯈꯜꯂꯛꯈꯤꯕꯅꯤ
ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯅꯈꯣꯏꯁꯤꯗ ꯂꯥꯛꯂꯤꯁꯦ ꯆꯥꯎꯕ ꯃꯩꯇꯩ ꯄꯥꯕꯨꯡꯕꯨ ꯄꯥꯕꯨꯡꯂꯥ ꯅꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯔꯝꯗ ꯑꯩꯁꯦ ꯈꯪꯗꯣꯛꯅꯕ ꯊꯥꯔꯛꯄꯅꯤ ꯌꯦꯂꯣ ꯐꯥꯏꯜ ꯑꯃ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯄꯥꯏ ꯍꯥꯏ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯃꯨꯟꯅ ꯈꯪꯂꯝꯒꯅꯤꯅ ꯈꯜꯂꯤ ꯌꯦꯂꯣ ꯐꯥꯏꯜ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯝꯍꯦꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯗꯨꯅ ꯑꯉꯥꯡ ꯊꯨꯅ ꯑꯣꯟꯅꯤꯡꯒꯅꯨ ꯅꯣꯛꯂꯛꯂꯕꯗꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯄꯥꯕꯨꯡꯁꯦ ꯃꯤꯑꯣꯏ ꯈꯔꯅ ꯀꯣꯏꯁꯟ ꯁꯦꯟꯅꯔꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯪꯅ ꯄꯥꯕꯨꯡꯕꯨ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯁꯤꯔꯕꯤꯅꯤ ꯑꯩ ꯑꯃ ꯂꯩꯈꯤꯗꯕ ꯇꯥꯔꯕꯁꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯩꯅ ꯀꯂꯝꯒꯤ ꯈꯟꯕꯒꯤꯅꯤ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯑꯗꯨ ꯋꯥꯈꯜ ꯄꯤꯁꯤꯟꯒꯅꯨꯗ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩꯉꯣꯟꯗꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯐꯖꯕꯒ ꯃꯔꯤ ꯊꯝꯅꯔꯗꯤ ꯐꯖꯕꯕꯨ ꯃꯈꯣꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯐꯖꯕꯤꯅ ꯈꯪꯖꯔꯤꯕ ꯌꯦꯡꯖꯔꯤꯕ ꯃꯌꯥꯝꯗꯣ ꯑꯔꯦꯝꯕꯗ ꯊꯥꯔꯅꯤ ꯇꯥꯃꯣ ꯐꯖꯕ ꯁꯦ ꯑꯩ ꯊꯋꯥꯏꯔꯣ ꯊꯧꯔꯨꯁꯦ 미어이가 이곳에 소외를 간다를 강해하이거든 아이 야암나 내가 막히더래 토올리고 톡독칭세 아이는 로이네 토올라버렸다 이노 이베마 마마네네 하늘바 신가니 빠붕도 아이는 감나보 뽀르깐 빠붕 그러게 빠붕 그러게 kailan mo na broken hesigo mama kailan hay mene say hay ma nangin na pabong do miyoy karna pare hay niya ay
kiyam ko'y nakhangani. Ay kiyam ko'y nakhamo ay mano. Ay kiyam na karama sa ino tayo sipo. Ay kita mo siya na. Nung damno na. Nung siya bumiray ba? Ninja ba po po mo? Makoy na ay ma-end gati. Sige lang, Bishida. Ay, ipan si Sen.